Image Paodam miyang tabiriba sungbo ahama muktada kurumzari. Hauzay maroiba pauda. Hauzay pausan na pizari. Kagsing district ki manung channel leba Haikrapokpe Power Substation mapagi National Highway 102 Impal More Lambida tha asigi tang taramari ki numidang pung mapan makhairom tabada swift car na thombada Kumoksam Jetli chai taranipan apokpa KS Mangi Kagsing Kulen Marang Tem Laikai hairiba mioi ama laikidabagi thodok aduda senaba driver ge apokpa mapa SS Kosing ngarang Kagsing Police tamphaga khrei Ngasina driver masamak phare phagalaba driver aduge mameng SS Bungtha chai kuntra apokpa SS Kosing Mantri Pantha Village Chandin district tegani haidi Amaromda laibaktiba thodog aduda lekhidrabagi imong manung JAC ge mute sing yauba ngase ayuk lenga ke official singa wari sanaduna nakal animakta hiram kharada yasinaba purakre haidi ngase Tawan district ke Wangbanda Leiba Deputy Inspector General DIG of Police Range 2 gi office da pangthokiba wari sanaba aduda DIG Range 2 ke Radhasyam IPS DC Kaksing Nelian Thang Talian IAS SP Kaksing W Singazet MPS Kaksing Municipal Council ge Chairperson Naurem Sanjay Kumar Lekhidrabagi imong manung JSA brutal killing of Kumoksam Jetli and attempted murder of Bhaskar ge Mihusing amasung thodogatuda generiba swift car aduge driver ge imong manungge Mihusing su sarugya ke wari sanaba aduda JSA amasung imong manungge maikei dege thodog aduda generiba driver atuba matamda phagadabani ngarang numedang atengba phawda police amasung miam anige marakta thokiba thoningdaba thodog ama oina laibaktiba thodog aduda generiba driver Putho o haina haurakhiba irang aduna police na miam laksinaba tear gas mog bomb kapa amadi miam na police tamna nungna thomsinba naurina kapsinbada police ki gari amadi police station da akai atoi thole haiba maralda police na phagat khraba irang hobada yawbani haiba mioi taranipang condition amata thamnadana thadokpa thodok aduda senaba driver atuba matamda phagatuna loge oiba pifam thokpa sairak Pihanba lekhidrabage awaba tareba imong manunga thodok aduda generiba driver ge imong manunga athawa matamda wari sanaduna piba yaba pangba yaba tengbang pihanba lekhidrabage haksang hayeng ayo postmortem tawduna aroiba mathom mangam pakthok minaba haiba wafam singda yanaki haire DIG range to gi opesta wari sanabada yanakiba matung inna ngase nungten thodok aduda senaba driver SS Bungtha se kuntra apokpa SS Kosing Mantri Pantha Village Chandin district ke mafam amadage phagat khebaga loinana ngarang numidangi police amasung miyam anige marakta thokiba thodok aduda mari lainana phagakraba mioi taranipan ngase SDO SDM Kaksing Anjali Songthamge mamangda puthokduna matungda tawdanaba Poktak piraba matungda JEC amade mama mapa singge makuta sinaki haide ningsing bayabade ngarang Kaksing police amade miam anige marakta thokiba police na tear gas mog bomb kapa miam na police ta nungna thomba amade nauri kapasingda thodok aduda tear gas mog bomb mache na panbada mioi kya aso apan yauna nangke amade miam na Thombada amade nauri kapsinbada police ke gari amade personnel singge manungdasu chawna aso apanangki Nakalomaramda district magistrate Kaksing district Nalianthang Teliana Thadorokpa Chero namagi matungina Kaksing area da thamlampa CRPC ge section samaga nifumari adu relax tawri haire
Asa basay tayo. Directorate of Extension Education Central Agriculture University Kau Irosemana Sinduna Kau da Satarakiba contact class for 3 months distant education certificate course on pig farming solution cray. Ngasay Kau ge Assembly Hall da Pangthokiba certificate course lotion bagi tharamda course aduda saruya kiba singda participation certificate suyan thoki. Tharomduga Mari Lainana Kau ge Vice Chancellor Dr. M. Premsinahai Longmi Singi Potok Ase Hana Potok Padarka Leibana Isana Isabo Tabak Bizaba Yagadaba course Ase Pangtopana Longmi Singna Potok Potohamada so Mating Oigani Haiki. Laiva direct tamliva sagi tamliva graduate pass to viva MA pass to going thought people non poti and government is actually scholar shi apoti thab kara idila ado regadi thab chibugi mohta na sagi ekoi khahum training loraga na khatul training loraga ekoi si thab people namba na sagi mission amo kohenba haiduni ekoi wakhalo Nakalamaranda Directorate of Instruction Kauni Sinduna 4th Students Advisory Council May 2018 ngase College of Agriculture Kauge Conference on the Pangthokre. Tharamda Hause Youth Festival de Sarugya Balakiba North East State Singi Migration Saruyaki. Rajagi Mount Minister T.S. Samkumana Haikre ngarang Imphal Sir the bomb pukai handuna aso apan nangan kibagi thawdok ado pangdaba mitibong mitamman mio thawongni Thawong adu mi amo oina wakan kanthabangam daba mi oina oigani Imphal da CCTV camera panba kudaktage horagani wapoma singasi mahake quarter da pomisanga unabada Mahon Minister T.S. Samkumana phondokibani Mantri Makata Arduna bomb pukai bagi thawdokta sokebe Yansembam Sobita imong manungi letter lairada Tanzaribini Mahagraza Medicity da lying liba Asida asangba sampam punama maho department puthokani Sobitana lying liba hospital dasu masa maksatuna yangsan kebagloina na lopali singyang khagi sampam kusina ke hairi Thasigi mapandage taramanga fauba Serbia ge Somboda Chatharakeba International Tournament amag oriba 7 National Cupta goal lawraktuna India amadi Manipur gi mingsat Borakibe boxers Sanaroi and Baby Rosetta amadi silver medal lawrakibe Chanama Chachano ngase Manipur yawrakre amadi makoi bu miyamna airport taramna okre and Baby Rosetta ge mayum lamdam samram mamang laikai amadi sanamacha chanuge singtham mamang laikai ge yamlaba miyamna makoi bu airport ta oklaba matung makoi ge mayum lamdam desu mafam kya da sanaroi anibo lei huktuna taramna okna ke Amaramda Kangabo Block Congress Committee Naso Wangwanda Laiba Block Office Tamakoi Anibotaramna OK Kendrasage MLA or Surjakumar Block President KS Ibotombe Amadi Miamna Sarugyadana Sanare Anibopuning Tawake and Baby Rosita daughter of Ravindra of Samram Mamang Lekaina Tournament Aduda Keze 52 category da Leviage Sanaroi Nicolimabo Maitiba Biduna Gol Laura Kibane Aduda 17 KZ category da Sanamacha Sanu, daughter of Toksom, Sanatomba of Sengtam, Mamang Lekaina, silver medal, Laura Pangam Kibane, Makoi Animal, Tawan District, Amateur Boxing Association, the Gay Hokiba, Sanaring Actane. Ngarang Numitang Pung Taragamin Nipurom Tabada, Imphal the Dimaport Sakiba Scorpion car, MPA 01K 5569 as a Kohima Gay
गेसिमादा मथंदा एक्सीडेंट थोक्तुना लोखादा ताबदगी थौरकिबा ड्राइवर समुराई लापम बंकर सही कुंट्रामंगा थंगवाइबन लरुंगपुरेल लेकाइदा लेबा असि सोपदगी मनांग नकबा हॉस्पिटल लेकना खरे हाइदे Kananubidang Impal gi Mayol Magtada Lairiba Zonoston Skunga Tangana Lairiba M sector Manakta Masang Kanknaba Singna Plan Totuna Tamlamba Yamna Sakti Leba Bomb Pokai Kibagi Tokta Impal Municipal Corporation gi Sweeper Amasoktuna Lakana Krabamatung Raza Medicity da Lakanariba Adugi Makatarapa Oinangasesu Ayupong Tadirom Tabada Hairiba M sector Asigi Defense PRO Office ke Santri Gan Manakta Pin Salaga Pokai Driba Hand Grenade Tarakalambadagi Police ke bomb expert Lagdunal Apakray Bomadu Lokana Bahona Bada Mapamaduge Akoibada Mui Amata Sangandana Akanba Ngak Sentuna Police ke bomb experna Lokakibin Hairi Origliba Pabim Sigamari Lenana Infal Serge Akoibada Security Akanba Section Torang Sing Lokatba Hokibagaluna Maru Eba Mapankada Ngak Senbagitabag Hena Kansankre Hairi Sri Sri Radha Krishna Mandir Kaksing Ningtho Laikai May Laikai Development Committee ge Matam Sangna member Oidina Mandir Sege Chakotharangda Soba Thodang Loramba Social Worker Amadi Sangnaraba Playwright Naurem Kalimohond Kaksing Ningtho Laikai da Lebana Ikang Kangodana Hokibatang Taram Duida Laikidabada Committee Asige members Sangna Wapapongdabagi Mipam Amangase Sri Sri Radha Krishna Mandir da Pangthokre Ngasige awaba phongdokpa aduda saruya khibisingna leikhidrabagi atmana soge khuyada ingnesingna leirunaba minute ani tumina leptuna thongni zakhe loinana leikhidrabagi imong manungi awabada su saruya ragle Thasige hoke batang taramarige numidang wanam pung taruklom tabada thanga lawai Kangsoibida Sington Victoria Sei Kumatoi Ase Thariyan Duna Sikibagi Matangda Sengba Langla Lansin Puthokpio Haina Leikhidrabagi Asige Mabok Hausam Yai Mabilaimana Pundokre Ngasi Manipur Press Club ta pangthukiba Paumisinga Unaba Amada Hausam Yai Mabilaimana Hai Victoria na Leikhidaba Asida Ma ki misi asisingnai postmortem tawse Haina Haizarubada Nubi Masa Asiga Leminabi Mahaki Mama Tayanjam Berena Yadana Aroiba Mathong Mangam Pangthukiba Asigi Manungda Kariwa Yauribano Haibatu Tideu Misi Asiga Marilenana Bisnupur ke SP da case amaso resista tawkre Hainaso Mana Phunduragle Suarsanpur District WY Drug Pangliba Saga Marilenana Joint Committee of Anti-Drugs na Diocesan Social Service DSSS ga khusam naraga sindunam ipamama pangthokre ipamaduda district asida leiriba tongan tongan ba youth club contrage chairman amadi secretary sing kuki chip sing so saruya khe asigi mipamna joint committee asigi makada sub committee taratare semdana tongan tongan ba district sigi area singda drug ke mayokta thabak tongna ba khana khe Tharum sida saruya kiba joint committee on anti-drugs ke leader Ledjamana Pogdorak Bagi Matung ina Makogi custody da WY tablet Samarom Lady Hariba drug asi Tobuda Mangalagani Haiki Center for Microfinance and Livelihood CML Tata Trust Gahatige Tingbang Makada Rural Skill Development Center RSDC of Wicker Section Development Council WSDC Kangsimp Village, Sanjin District, Nesindunanga City, Handloom Weaving Camp, Embroidery and Tailoring Training for Women, Hibisida Taruki Oba Training Course, Hodoki Bagaloina, Second Batch Training Sige, Convocation, Pantokre, WSDC, Kangsimge, Training Hall Pantoki Bataram Aduda Special Contractor SK Lavering, Lamkang, All Tribe to Women Organizations, and in District Secretary, Monkamp, Ranglo, UTA ge Secretary Kolung Sangna Sarugya Bagaloinana WSDC ge team member Kaling Bongmoingam na moderated oiki All Zribang working journalist Unant Amzoge Numenini Sumna Satagadaraba Trao Umdoi Suba Chegi Mipam Garangdagi PWD Zribang guest house to Hodokre as any Suba session to Oina open session Hodoki Tarom to the ADC Zribam District Peter Salam Amzoge President Ngathemp Bisozit Infal Times ke editor Rinku Kumuksam Additional SP Zribam Police ke Azit Kumar Sharma MPS Manipur Chronicle ge editor Nilor Paul Chaudhary Amadi MZUge advisor Sarat Toksamna Matang Senasib guest special guest Amadi guest of honor Singh Oina Saruyaki All Manipur Muslim
organization amsoge general convention among us in Manipur Waqf board ke conference holder pangtholaba matung amso headquarter ke academic session 2018 to 2020 forward thau punaba office virus and kankre haina nga se Manipur press club da pamisanga unaba amada amso headquarter ke president MD Farikana Fondokre MD Farikana Makata Kibada ngasigi mipamna khalaba miyushingi manungda Sa Nawasna President Busam Jabet Ahmadna Zenin Secretary Mayang Mayom Azet Alas Abona Finance Secretary oire haiki Rajasthan ge Barmar district ke manungda leiba Pachpadra da sagadaba Barmar refinery ke thabak hobogi thoram Prime Minister Narendra Modi na ase inaugurate tawkre All refinery asina mioi listing nipu thabak bigene hairi Rajasthan ki miyamne refinery asi thabak howa matang kuina dege ngarakpani asigumma makan ge refinery asi lebak asige amatang arabani refinery asi HPCL amasung government of Rajasthan apunna lupa crore listing nipu humdo hena changduna sabani Toromatu da wangaladuna Prime Minister Narendra Modi na haike Congress na lebak asibu chahi kya dege lan lamsing lakle lairaba mutanaba gamena thorang kya lokhale Janadhan Yojana ki makada crore kuntrani toy account hangle Union Petroleum Minister Dharmendra Pradhan su Thoromadu de Sarivya ke mang hai ke thabakasi masigi piriba deadline 2022 to 23 ge mamang daloishin gane Rajasthan Chief Minister Basundara Raje na hai ke Congress na thabakti tawduna project kaya ama state aduda jatra hunzil laga thamle New Delhi da pangtoba annual Raisina Dialogue third edition labak asada lakleba Israel Prime Minister Benjamin Netanyahu na hodokre say asige dialogue temna managing disrupted transition ideas institution and items haibisine numi hewni satakadar batharam asige hodopada Prime Minister Narendra Modi amade External Affairs Minister Sushma Swaraj saruyaki Jahi million chamaga humpumathoi suraba fossil China deke scientist na puthokre dinosaurs manba pikpa usik asigi matugi machu adu sumthangi ga manai hairi matuksu pali kai hong hairiba khwaidagi nganba matamge dinosaurs ase matu pali China ge Hebei province da lomi amana lesangane taramari da dinosaurs ke slab of rock ama phangkibane Hauzik sanabagi pauda Maitai Pangal Women Development Welfare Association Sinduna Ziribam ge 1 number 6 ke playground Chatarikeba Yoda 5SI MPW DWA League Tournament ke ngase final match sanakibada ke MYC na Leo de Barka Babu Parabo Maitiba Biduna Tournament asige champion oikre Abiba matamda team animangna goal amata sanaba ngamkhide minute 10 mok haptuna sanabada goal sanaba ngamkhidabadege penalty kaunabada ke MYC ke sanaroi Motin Ahmana goal amasanduna ke MYC na Leo de Barka Babu Parabo Maitiba beke January 13 dege haukiba Youth 5 SI tournament asida team taramatuina saruyaki Sena Athletes Organization Sau Kaksing Waina Sinba 17 Sena Cup 2018 Kaksing Waidi Kunzapat Ground Satarikiba Adu Lebaki Oiba Kudung Sata Lebananga Si Sanakadaba Mess Ani Adu Haying Sanaragane Ahamba Ground Ge Oina Nungtan Pong Amamakai Tabada KPSC versus YWU Aduga Anisuba Ground Ge Oina Pong Om Tabada DYA versus FC Lamzawa Sanaragane Hauzik arobada maroiba pau omane pizadi Image Paodam ngasige de matang asida loijere meng tabiro punamakpo amakana kurumjari